ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯦ ꯑꯩꯈꯣꯏ ꯇꯣꯔꯕꯨꯡꯐꯧ ꯆꯥꯏꯈꯥꯏ ꯃꯃꯥꯡꯗꯒꯤꯅꯤ ꯂꯥꯛꯆꯔꯤꯕ ꯂꯥꯏꯚ ꯑꯁꯤ ꯇꯁꯦꯡꯅ ꯉꯁꯤ ꯇꯣꯔꯕꯨꯡꯐꯧ ꯆꯥꯏꯈꯥꯏꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯅꯤꯛ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯀꯨꯀꯤꯁꯤꯡꯅ ꯃꯐꯝ ꯑꯌꯥꯝꯕ ꯐꯧꯆꯒꯥꯏ ꯃꯃꯥꯡ ꯑꯋꯥꯡ ꯃꯐꯝ ꯑꯌꯥꯝꯕꯗ ꯃꯈꯣꯏꯅ ꯕꯣꯝ ꯌꯥꯎꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯕꯣꯝ ꯌꯥꯎꯅ ꯀꯨꯀꯤꯉꯩꯅ ꯀꯥꯞꯄꯛꯏ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯉꯩꯅ ꯊꯥꯕꯜ ꯂꯣꯏꯔꯒ ꯂꯥꯛꯅꯔꯤꯑꯕ ꯇꯁꯦꯡꯅ ꯀꯔꯤꯅꯣ ꯁꯤꯅꯤꯗ ꯍꯧꯖꯤꯛꯅ ꯆꯣꯡꯅꯔꯤꯕ ꯊꯥꯕꯜꯁꯤꯅ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯣ ꯁꯤꯅꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯄꯨꯡ 12:23 ꯆꯠꯂꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯨꯝꯗ ꯑꯝꯇ ꯂꯩꯅꯕ ꯌꯥꯗ꯭ꯔꯦꯕ ꯀꯃꯥꯏꯅ ꯌꯨꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯟꯕ ꯕꯣꯝꯗꯣ ꯇꯥꯔꯛꯑꯒ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯀꯃꯥꯏꯅ ꯅꯤꯡꯉꯥꯏꯅ ꯇꯨꯝꯃ ꯂꯩꯗꯣꯏꯅꯣꯕ ꯇꯁꯦꯡꯅ ꯁꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯇꯁꯦꯡꯅ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯞꯄ ꯂꯩꯕꯁꯦ ꯇꯁꯦꯡꯅ ꯁꯔꯀꯥꯔꯅꯁꯨ ꯈꯖꯤꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯃꯈꯣꯏꯒꯤꯗꯤ ꯀꯥꯞꯅꯤꯡꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯑꯣꯔꯗꯔ ꯂꯩꯇꯦ ꯕꯣꯝ ꯌꯥꯎꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯥꯞꯄꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯅ ꯊꯥꯕꯜ ꯆꯣꯡꯗꯅ ꯈꯣꯠꯇꯅ ꯍꯧꯖꯤꯛ ꯊꯥꯕꯜ ꯃꯈꯣꯟ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯤ ꯊꯥꯕꯜ ꯃꯈꯣꯟ ꯇꯣꯛꯈꯤꯗ ꯉꯥꯏꯔꯤꯑꯕ ꯑꯦꯠꯂꯤꯁ ꯌꯥꯝꯗ꯭ꯔꯕꯗ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯊꯥꯕꯜ ꯑꯕꯞ 100 ꯂꯩꯔꯝꯒꯅꯦꯕ ꯑꯩꯅ ꯉꯁꯥꯏ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯖꯈꯤꯕꯗ ꯊꯥꯕꯜ ꯑꯕꯞ 100 ꯂꯩꯍꯧꯋꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯟꯗꯤ ꯄꯨꯔꯥ ꯇꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯧꯇꯥ ꯃꯈꯥ ꯑꯅ ꯍꯩꯀꯣꯟ ꯍꯥꯏꯕ ꯑꯗꯣꯝꯗꯗꯤ ꯍꯧꯖꯤꯛ ꯕꯣꯝ ꯌꯥꯎꯅ ꯀꯥꯞꯂꯛꯏ ꯑꯗꯣ ꯇꯣꯔꯕꯨꯡ ꯕꯪꯂꯥ ꯑꯁꯣꯝꯗꯒꯤꯁꯨ ꯃꯈꯣꯟ ꯊꯣꯛꯏ ꯑꯃꯨꯛ ꯕꯣꯝ ꯌꯥꯎꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯁꯤꯅꯤ ꯂꯝꯕꯤꯗ ꯂꯣꯏ ꯊꯣꯛꯑ ꯂꯩꯕꯤꯅꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ SP ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯑꯣꯏꯒꯦꯔꯥ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯁꯤ ꯇꯁꯦꯡꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯥꯝꯃꯟꯈ꯭ꯔꯦ ꯇꯁꯦꯡꯅ ꯉꯛꯏ ꯀꯨꯀꯤꯅ ꯍꯧꯖꯤꯛ ꯕꯣꯝ ꯌꯥꯎꯅ ꯑꯀꯟꯕ LMG ꯍꯥꯏꯕꯔꯥ ꯀꯩꯅꯣ ꯅꯣꯡꯃꯩ ꯀꯟꯅ ꯈꯞꯄ ꯌꯥꯕꯗꯣ ꯀꯥꯞꯄꯛꯑꯦ ꯍꯧꯖꯤꯛ ꯃꯈꯣꯟ ꯇꯥꯔꯤ ꯍꯧꯖꯤꯛ ꯕꯣꯝ ꯑꯗꯣ ꯑꯁꯨꯛ ꯀꯟꯅ ꯀꯨꯀꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯏꯉꯩꯁꯤꯗ ꯑꯩꯈꯣꯏ ꯍꯔꯥꯎ ꯀꯨꯝꯍꯩ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯍꯧꯖꯤꯛ ꯊꯥꯕꯜ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯅꯥꯎꯄꯥꯁꯤꯡ ꯀꯌꯥ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯂꯥꯛꯏꯑꯕ ꯑꯗꯨꯁꯨ ꯊꯥꯕꯜ ꯂꯣꯏꯔꯒ ꯁꯤ ꯀꯔꯤꯅꯣ ꯁꯤꯅꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯑꯩꯈꯣꯏ ꯑꯦꯗꯤꯛ ꯆꯨꯗꯨꯅ ꯂꯩꯈꯤꯗꯣꯏꯅꯣꯕ ꯇꯁꯦꯡꯅ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯇꯁꯦꯡꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯁꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯥꯎꯁꯪꯒꯤ ꯇꯧꯔꯦ ꯑꯃꯒꯤ ꯇꯧꯔꯦ ꯍꯣꯏ ꯌꯥꯔꯦ ꯄꯦꯟꯊꯣꯛꯑꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯊꯥꯕꯜ ꯇꯧ ꯂꯩꯔꯗꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯅꯤ ꯍꯔꯥꯎ ꯀꯨꯝꯍꯩꯗꯤ ꯄꯨꯂꯞ ꯂꯨꯞꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯂꯣꯏꯈ꯭ꯔꯅꯤ ꯑꯗꯨꯅꯤ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯁꯣꯝꯗ ꯕꯣꯝ ꯑꯆꯧꯕ ꯀꯥꯞꯂꯛꯇꯅ ꯌꯨꯝ ꯇꯁꯦꯡꯅ ꯌꯨꯝꯗ ꯃꯆꯦꯠ ꯄꯥꯟꯕ ꯐꯥꯎ ꯌꯥꯎꯋꯦꯕ ꯍꯧꯖꯤꯛ ꯑꯗꯣ ꯁꯣꯝꯗꯅ ꯊꯥꯕꯜ ꯆꯣꯡꯉꯒ ꯍꯜꯂꯛꯏꯕ ꯌꯨꯝꯗ ꯌꯥꯝꯅ ꯀꯜꯂꯤ ꯋꯥꯟ ꯇꯥꯏꯝꯗ ꯀꯨꯀꯤꯅ ꯇꯧꯔꯤꯁꯦ ꯅꯥꯒꯥꯁꯨ ꯑꯗꯨꯝ ꯂꯥꯟ ꯍꯧꯖꯤꯟꯕ ꯉꯝꯃꯤ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯃꯣꯏꯅ ꯀꯤꯕ ꯀꯩꯝ ꯂꯩꯇꯦ ꯁꯤꯅꯤ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯍꯧꯖꯤꯛ ꯍꯣꯏ ꯆꯣꯡꯒꯗꯕꯅꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯥꯎꯁꯪꯒꯤ ꯃꯇꯝꯗ ꯊꯥꯕꯜ ꯆꯣꯡꯒꯗꯕꯅꯤ ꯆꯣꯡꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦꯕ ꯁꯨꯝ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯆꯣꯡꯁꯤ ꯊꯥꯕꯜ ꯍꯔꯥꯎ ꯀꯨꯝꯍꯩꯁꯨ ꯌꯥꯎꯒꯗꯕꯅꯤ ꯀꯥ ꯍꯦꯟꯅ ꯊꯥꯕꯜꯗ ꯑꯦꯗꯤꯛ ꯆꯨꯗꯅ ꯈꯣꯠꯇꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯌꯥꯝ ꯌꯥꯎꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯇꯁꯦꯡꯅ ꯂꯩꯈꯥ ꯇꯥꯔꯅꯦꯕ
nupi anga ama bo tumna ba yadre khodi hujik kaim tawroi kholoroi na normal life ta leire ayambana torbung sagal gi ayamba noi hanjanaram ne uji sijingumba bom yang kaplak laga kamana yumda kamana leidoino ba kada tarak tu na moina kaya kada tarak tu na khangba ngamba nati hujikta mayang se final search light kadi kakhole mayam su khanbiyo akhoi tasena hoi paluraga di akhoi tasena kayam ojaba nati akhoi paluraga di tasena phaba punba latani asengba hai baje tasena yam lui hujikti sen praja moina cookies na kari power pai banu sini cookie gidi moi gidi cookie gi da tasena moi da control se makut noi paina brava kanagi makhada leiri no tasena maitei aikhoina ngasi khoi torbung phokja mamang laikai da leina khoi gi tasena license gun barrel am ta kap thu ujeba nonga laga khoi phaga ne mane torbung phokja maning da ju kaplak le bom yauna torbung mamang da ju kaple phokja mamang da ju kape tasena mafam amatang da natte ba moina landara ise moi ki power kana sina bana moi kapning ba from da kape ai moi tong nimbu kusi tawe ai akhona tawra di akhona license ga nama paira kapu bu ora ga di moi nongala ga combing operation tawra ka neba oi howe he howe he Sinau sing harau kumaida luparoisi matam yorok pada dum harau kumai yausi matam nata pada di harau kumai khoi isana gyan tana harau kumaida lepasi singthang haini tasena yamna lui tasena ai tasena ngai huje bom yauna kanba mongda AK LMG kapa e khoi maitai macha na maitai na ha singna huje thabal chonga halaga lambi da lai ba sine atopa kai hajaning de sine akhoi maitai macha gi kwaidigi kan aduna akhoi gi society NGO amadi akhoi gi achoba officer kya laiba sinjina haibadang thingbiraga harau kumai matamda harau kumai tawsi harau kumai na tabida adum unnecessary da tasena tawbaje tasena hoi aina yam khang hai habi wana te ko tasena cookie na matam kapning ba matamda kaplaga hausu su kapi mana kapla i mana mugodi bom amadi kai hatar hoi changdira hausisu lepa laite makoina kapla isa si searchlight thale to si karino side searchlight kapi jemana si searchlight ni ko kapi je
abung taklambam kapi hojik pau dum kapi kablak iko 저번에 라도 못하나 어때 손 마마 제 돌봉 그노기 그노 서블레 가이드도 되게 돌봉 서블레 가이 만티 말래 항진 searchlight to ado MK amuba tasena hojing makini adugi information do akhoi gi sai gi surrounding mamang lekai torbung mamang lekai kanu surrounding ji dadi adu makti hojik leite akaram jaga da tawono di khangdi Romaite si torbung phobok chai khai mamang dani torbung gi last mafam do adu dani hujik moina kapai je torbung phoksagai awang haikon haiba tongbram colony na last May da thagiba yum khara leiba mafam do adu du fajana moina bom yana kape akhoi hujik lejarisina torbung sabal torbung mamang dani moi hujik patha na sum kablai moi gi tasena kapak tanana ba haiba ngamba kanam leitamni na ko moina adum hayeng adum khangani bom do yam nakna yum machet mafam khoi side da leiba ayamba mafam da tarak pani na bom machet phau tai haiba hujik pau fange ba yum gi nakana yum da phau da bom machet paisalen hai ado dum khangani ngasigi thabal aduki matik yame thabal hayengju hangchichu date 6 7 bu adum leibane thabal kari thabal no de khangdaba dum yam leibane khoi mete mecha tasena akhoi gi generation jina hoji thengnari baje kam kana thabal loidono habaje tasena khara madi ahan ngene di panari chap chabi prediction ding amde oi 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 oh oh Aku yung dapat sen makai bom sen makai pare si yung sa tabak panin. labuk to tabe ni gi saibane makon thoktere hadara mi gi bom je ma ka de ni labuk to no ga ga 좀 카드 부탁 받으 잖아. adune khalle 누나 가니 ama ani su na ma kapak to 좀 가니. ati na khoi changa haibana phara yare Pon tara hai ni ni sang. Tunjuk.
ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ IRB ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯍꯣꯏ 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 ꯆꯪꯉꯣ ꯏꯆꯦꯕꯤꯅꯥ ꯆꯪ ꯍꯣꯏ ꯍꯧꯖꯤꯛ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯔꯒꯦ